ngasi ayuk phongkiba tongan Manipuri siphongsingdagi maruoibi ipausing miyamna thamjagi ahanbada accident lakidre Sangai Festival gi closing ceremony gi rehearsal loiraga halakpagi lambida Imphal East gi manungsanba ningthaubungda accident thokpadagi miyoi ma laikidraba miyoi maming thangjam Jos mite kawi nongpok sanjanbam sangsabidagini ngang numidang pung tara makairom taba matamda rehearsal loiraga halakpagi lambida gari control toba ngamhaudabadagi matomta accident thokpadagi laibaktiba thawdo thokibani haidi Atopa paumana fashion di ahong balai lamdam sigi tradition gi oiba physiet sing de ahong balai roi shomita matam gi matungina fashion hai bisde ahong balai gani adu lamdam sigi traditional gi oiba physiet sing aside ahong balai roi fashion designer robot naure lamdam sigi helum amsu handicraft gi oiba pothok sing malem gi mafam sing da khangana na bu khona bada lauri ba thakdang sing thani ngai ni haina ngasi Sangai Festival lusinbagi thorongga mari leidana borta thorongga mari leidana pangdokiba remwalk ta stopper oina sergya kiba Miss Universe Shumita sena paumising unaba mada phungdokre mangna makhata na phungdokibada Manipur si tungan community kya gi inakulaba cultural heritage amadi tradition mapung phana level lamna mani maki Manipur Council asi yamna apen boy Manipur si maki anisubu yum oina khali lamdam asigi physiet chakcha asi tamjani ngani lamdam sigi maming leiraba art and culture amadi malemda masak takliba sanaroi kayabo puning thogal liba makai malem gi miyamna lamdam sigi hena masakang mangamgani lamdam sigi phanek amadi rani phi set pada yamna nungai ba ama oibitana tana masigi top maguna masleiri fashion gi lamdam Manipur bu malemda masak takna ba hona bada maki makai digisu angamba thakta mating pangan henisu phungdokhiari Atopa paumana mapalam gi brand company gi store hangdorakpan state ki semilon fagat hali Bisorjit Manipur mapalam gi brand company kya hangdorak paus state asigi semilon fagat han badanatana thabak phangdrib state asigi youth kya ra thabak pubusu ngamli haina Manipur lenga ki agriculture forest and environment power amasum science and technology gi minister thongam Bisorjit na phongdokre ngasi Imphal ke Krupat ki mayu unabada leiba north eoc da leiba the oracles building the state ki oina super maudraga mapan gi anoba branch store ma hangdokladuna Manipur Sarkar ki minister thongam Bisorjin hai Manipur mapalam gi maming chatlaba brand company kya gi store hangdorakpa si sokholapagi mayek laraba kunamni mapalam gi brand store kya hangdorakpa sina lamdam sigi thabak phangdriba youth kya da masana masabu thabak pijana bagi lambi piri super 99 nasina imungumagi kitchens items sing yauna miyoibana nongmada hingbada sangba tangai pataba potlam kya su phangli akia mogeba potlam kya su phangli miyamna apamba potlam ama tunganba mafamna satlaga lainabagi mahuta super 99 adumak satlaga darkar leiba potlam kya leibi yari haiki Manipur nauna hangdokliba mapalam gi brand company gi kayana makhoi gi proprietor gi sendon khaktagi yengla ka thabak tawbigano Manipur gumba thabak phangdaba youth kya leiba lamdam asida ngasi hangdokli bi store sina lamdam asigi thabak phangdriba youth kya da makhoina thabak pidono kana piba amba oiresnu swaiki makhasa tharak poina masung sana leba poksi gi marui bi ipausung mem thamjagi mi lak manga hena saru yadun numit tarani satraki ba Manipur Sangai Festival lusin kre Sangai Festival na malem gi investor singi pungning singsili Sangai Festival guma kumai sing pangthok na malem gi leba kya da lairiba investor amadi industry kya gi pungning singsili festival sin state sigi tungda lakadaba matam singda packet kadaba chako tharangi thabak singda su hena mapanga lehna na papambaya ma soidana oirakani thaje haina India gi Prime Minister Narendra Modi na phungdokre wapum singasi Manipur lenga ki tourism department sinduna tha sigi kunga mathoi gi hoduna Manipur gi tungan ba mafam taraga mari de satharaki ba Manipur Sangai Festival 2022 lusion bagi Sandra open air theater buat pangdoki ba thauramda Prime Minister na piba video message amata phungdoki bani Prime Minister gi video message adura hai sai ani covid laisat na maram oiduna lep luraba matung sai sida Sangai Festival gi thoram park zona pangthok pangamba si yamna nungai Festival si state sigi oina ti khwai gi sobu kumai mani loinana Sangai Festival na Manipur bu malem gi thakta leiba tourism gi panthungpam amu oina miyamda saktakli Manipur gi state animals oriba Sangai gi mingda kumai si pangthokpana malem gi miyamda tanglaba sama khalasi khangana na bonari Manipur laiga asibu lusing libis Minister N Biren gi miyang makhara festival asibu mai pakna sinna bukona bada mating pangkiba madi saruk yakibu official khudimang pusu takali
Festival asigi kuthangna Manipur miyamgi ithil amasung apamagi masak takli mafam kyadagi lakpa miyoisingna Manipur asi amutang oirabasi satpa pami state asigi phazaraba singpa torel sing malemgi miyamna yamna pamnaba oiduna lakli lamdam asi tangnaba puthokya phangbada natana ina khullaba nat amadi satnabigi horakpam amasuni state asi India gi apikpa saru ama oirabasu furup kanglu makhal suna khundaba lamdam amoi masi manusu phajaba lei pareng amagi saktamadu utpangam libani hansu magna makata na panki magna makata raduna India gi amritakal manung singda ek barat ki makhana mapung phaba ithilama galoina na sali amato oibigi kumai o hairiba Sangai Festival gi theme gi matang na palladuna hai Prime Minister na festival asibu mai pakna silang bana lakadriba matam singda lebaki mapangalam sum ithil lopam amoi gani Sangai na Manipur state ki sa oibada natana machine India gi thajaba masum lainingda akhanaba mafam amasukali Sangai Festival na India gi biodiversity gi nungai ba phongdokli Kumayes ni India gi nat amasum satnabiga mahuksaga mari lenabigi matawbusuli festival sina sustainable lifestyle gi matangna miyamna khangdaba yabadagi ithilama supiri aikoina mahuksa ima sanga amasum upambi singbu aikogi festival amasum nungaiba phongdokpagi saruk oihenba matamda punamak laiminabana aikogi punsigi mahuksa gi saruk moira haiki Sangai Festival asibu state ki kunung khakta natana state sigi mafam khudingda pangthokliba sida nungaiba phawi thawong sina amat oibigi kumai ithilbusu hena pakthok saktholi Nagaland ki memargam kai phawgi marakki tungan mafam taragamari da festival sigi tungan mawong mato amasum nungaibigi mato uba phangi aikoina masigumba thoramga miyoi masing ayamaga mari lenanba matamda masigi tasingma matik asi mangna tholei Manipur Sangai Festival 2022 Lushinbagi Thoramadu Recip Guest Oina Yakiba Minister of Law and Justice Kiran Rijiju Nai Lakada River Sahi Manga Tara Siki Manung Manipur Si Lam Koiba Kya Laktuna Pangtolagani Haina Taze Manipur Ginaha Role Singasi Tungan Vihiram Sing the Makok Tongdura Lakli Sanakona Vigilam the Yang Lavasu Manipur Gishana Rushina Malemgi Pampak India Pumasak Tak Tunongasi Power Lakli Lamdamasi Sana Rushina Lori Taudang Sileba Sigi Miam Nakangli Haithoi singthoi kya sibu ningthina sisinaduna sakhotpa state ama soidro hengatabani Manipur rural tourism gi iho sibu hena ngkhat halaba matamda yamna asobu kana ba phangani rural tourism sakholaba matamda lamdam sigi nat sanabi kya dubusu mafam kya dagi lakli belam koi bisingna khangan bat mating pangani Masidana tana mamangai digi leijarakli nat sanabi kya ngaktuna thamna bona bada rural tourism na asobu thaudang lori amasum homestay na sing khudong saba sing lam koi bising na phanganduna mafam adugi satnabi sing khangan bi khudong saba lobo phangbada natana asobo sitminlun amasu kana phangba ngamgani hanisu paush na makata na su phongdorakli makasa tarak poina to papam na friends ki Stephanie nupa gi World Cup saru yaba ahan manupi referee oiragani World Football Governing Body FIFA na leba pupunumita lakthukhibagi matungina Stephanie nupa gi World Cup saru yaba ahan manupi referee oiragani Magna Sagol Sunumita Germany amasum Costa Rica na sanagadaba Group E gi matchta SARS puragani Qatar da yumbu oiduna pangthokliba tournament sigida mapuna referee kuntraga taruk khangatkibada nupi referee ahum yaukibani nupi referee singi manungda France ki Stephanie su amoidi atopan nupi referee singa dudi Rwandan officials Salima Mukan Sanga amasum Japan gi Yoshimi Yamashitani Nupi official ahumasi World Cup asida assistant referee na oina balakibani adobu Europe ki top level gueba asoba khongthangama lokhalakpagi matungina masagi sei kuntragani pan surabi France ki Stephanie nupagi World Cup match ta referee ona khangalakibani Mano kumza English singani ga taragama pana France ki makok thongba football league tournament league 1 office tawduna ahanba nupi referee oikibani sei simakta da France ta pangthokiba women's World Cup final da sumagna office oiki tawki Stephanie Liverpool's amasum Chelsea na sanakiba English singani ga taragama pan UEFA Super Cup final da su office tawki Masigi matungda English ngani kunna pangthokpa Champions League amasung mamang season gi France Cup final su referee oikiani su paushna makata na su phongdorakli makasa tarak poina FIFA World Cup ki myamna latest update thamjagi Australia na Denmark mai thiba piduna knockout stage chokre France ti mai thikre
Qatar yumbu oiduna sathariba FIFA World Cup 2022 gi ngasi sanakhiba Group D gi ahum suba amasum aroiba round gi match to Australia na Denmark pu 1-0 da maithiba piramlaga group ki ani subada leiduna knockout stage sokre. Group asigi ngasi sanakhiba atopa ahum suba round gi match ta Tunisia na defending champions France pu 1-0 da thoiba ngamkhrabasu ahum suba position taraga campaign lusinkre. Australia amasum Denmark na ngasi sanakhiba match asi team animaki knockout stage yobagi lambida mai paktaba yadaba moikibaga hek horakpadigi akanba lambi mayuknarakhi. Team anigi sanaroising akanba lamba mayuknakrabasu ahan bahapki apiba matamgi manungda goal account hangdokpa ngamnakhide. Anisubo hap sanarakpada Denmark sanaroising na ball paibigi sang henduna akanba attack sataduna Australia gi maikeida pressure henki. Adubu Australia gi sanaroising na sulaijaba thona fudoktuna counter attack sataduna goal account hangna borakhi. Match ki humbuk subu minute Australia gi sanaroising na satarakpa attack amada Rele Megrina semlakpa yamna fajabu khudong saba amada teammates Matthew Lekina oithangba khongna kauksin Denmark ki goalkeeper maithiba piramlaga goal onthoktura 1-0 da mangjil thaduna mayoknaba team gi sanaroising da pressure pisinba ngamkhi. Sanabagi mapan super minute Denmark ki Alexander Bahana pirakpa cross ama Australia ki penalty box manungda leiriba teammates Andreas Skop Olsena phangkhip Olsena phangkhiba ball tu ningthina control toraga goal onthoktuna hona khrabasu Australians defender singna block tawkhibadigi equalizer phangmamkhide makatana sanarakpada Denmark na ball paibigi sang yamna wangduna lakrabasu Australians defender singna ningthina mayoknaba ngamkhibadigi match ki apiba matamgi manungda sothariba goal adu handokpa ngamkhidabadagi match adu Australia na Denmark pu 1-0 da maithiba piramlaga tournament asigi puwari da anirak suboina knockout stage yobungamkhi amasum group asigi ngasi sanakhiba atopa aroiba ground gi match ta Tunisia na defending champion France pu 1-0 da maithiba pibangam krabasu group D da point mari phanglaga ahum suba position taraga knockout stage yobungamdana leoki match asi sanaba horakpadigi team anigi sanaroising ahan bahap ki apiba matam loisinba phawbra goal sanakhide anisuba hap sanarakpa match ki yangkhaiga nipan suba minute Tunisia gi laidauni na pirakpa pass amada teammate Khazari na goal ama sandura 1-0 da mangjil thakhi anisuba hap ki injury time da France ki Inton Griezmann goal ama sankhrabasu offside tarambadagi referee na panjal pikidabadagi match asi Tunisia na France pu 1-0 da thoiba ngamkhenesu pausina makhatana phongdorakli makhasa tarak poina hoyelan paudigi topa maruibi I pausing memna thamjage Zodoka Ligmabam Sushila da Arjun Award pirakle Manipur gi Olympian singi manungda ama oiriba Imphal East ki hangang mayai lekai digi Ligmabam Sushila apokpa el manihana masu apok pisawbida leba sigi president Draupadi Murmu na ngasi nungtil Rashtrapati bawana pangthokiba sing lemlaba thoramamada Arjun Award kusinakre award asida sakhangsia masung memento yauna lupa lak taraga bangi senpam yauribani Rashtrapati bawana ngasi pangthokiba thoramna leba sigi tungan ba masana singdigi khangalaba sanaru kunga mangad Arjun Award kusinaki aduga thodok hendokna mathok pangthokiba course nipandana Dronsaria Award pikiba loinana sanakona bigi lamda khwaidigi thak wangba mana oriba Danasan Khelratana Awana veteran stable tennis player Asanta Kamalda kusinakhiba loinana Rashtriya Khel Rotasan Puruskar 2022 amasum Maulana Abdul Kalam Azad Trophy 2022 na singbasu yenthoki Arjun Award phanglabi Manipur gi Olympians Ligmabam Sushila hokiba kumja English ngani ga ahumdagi judo sanaba horakibani Maki mabung ahal Ligmabam Shilakshi judo player ama oibidigi mawondasu masana sibu sananingmagi wakal poklakibani tamna sanarakiba kumja English ngani ga taretagi saida leiduna mai paklaba judo gi sanaro em oirakpa ngamlakibani hauju phawboda malemgi thakta mahak tournament kuntragi matakta saruk yakre hainasu pausina makatana phongdorakli atopa pawamadana Lainga ki Dr. Singhi Relay Hunger Strike Chathabi Tamenglongi de police na thugai ki bukan nem tarakli tuan ma demand nipan talak liba all Manipur Health Services Dr. Association na makogi demand sing taksiladuna tha sigi kunga manga de association sigi mai ke digi thoki bu notification gi matungina tha sigi kunga nipan gi horaktuna mathang thagi ani paw sangsin gani haiba Rally Hunger Strike Kongjang Sibuleta na Sangsilaki Bida, Tamelong District Headquarters at Akiba Kongjang Gidi, Police na banner Simulak Tulaga Tan Kai Kredi.
Thawong asibu association asigi general secretary Dr. Loli P Mauna tholakpa sirol amana akan mamong na kanem tarakli district asida laribi association ki member Dr. Singh Tanduna lakdibi demand asibu sagatuna rally hunger strike chathanaba thawrang lakpada police na banner na sing namduna lapthokiba thawong asi leibak masa tadaba thawong amani hari adumainamak tha asigi kunga manga association gi maikedi gi thokiba notification gi matungina rally hunger strike asi roster की मतुंगिना मखातारा संखिंगी के हैरी तमेंगलों डिस्ट्रिक्ट की ओइना पुलिस की मेकेडिगी आयत पपी ग्रबसी एसोसिएशन असि की मखाता लेब डॉक्टर सिंह सुसामपुर डिस्ट्रिक्ट हॉस्पिटल दा रेले हंगर स्ट्राइक की होंजन संखिंगी पनमे याबरी एसोसिएशन असि की मेकेडिगी तालेब डिमांड निपान के मनुंग द मा की मेकेडिगी डिमांड मरी थबक तो ओंथोलगनी हाइबगी थाजबा पीख्रबा मतुर लेमाउरी डिमांड मरी की मतंगदी हाउसिंग पावर नकलनी की मरक यानब लेत्रिबनी डिमांड सिंह असि की मनुंग द जेनिम्स की डॉक्टर सिंह थबक तगी पोथाबगी सही हुमफुगा मंगा ओहेनबगुम मणिपुर हेल्थ सर्विसेस की मखाद लैरिबा डॉक्टर सिंहसु हाइरिबा सयेसी ओहेनबियु तरे सुबो पे कमीशन की मतुंगिना कुमजा इंग्लिश सिंगनिगा तरागा तरुक की जनवरी अमदगी लखलगा डॉक्टर सिंगी नन प्रैक्टिसिंग अलाउंस NPA फिक्सेशन तौबा मणिपुर हेल्थ सर्विसेस रूल 2022 ओहेनबगी दमा MMN सिंग तौबग लोइना थबक तो ओथोखनबना सिंगबा यावरिबनि सोहाइदि मखा सथरा पोइना अतोपा पावमना सही मपन सुरक्पदा किडनी अमा फेल ओइरुबदगी लयेंबिरबा मतुंग युम अमसु सादुना संगाखरे अपोकपा ममा मपा अनिमक नौना काइनख्रबा मतुंग पोमिनबा माबुंगना वाना होनजदुनु योलकपदा किडनी नाम फेल ओइरकपदगी लयेंगनबा होनरकपदा माबुंगना माकुक्तम खुद हापकिबा थागदोकपु थेंगनरुबदगी पाउसिसिगी पाउमिक ज्ञानचा नौरेमना अखनना सहीसिगी मे कुंथ्रादा लु कोकपदा लेन ममा मपा लेखिदबदगी माबुंगना अफंग अफंग सुरगा महि तमलखिबि नुपि मचा मा किडनी अमा फेल ओइबदगी थवाइगिदमक लंथेंगनरी हाइबे हेडलाइन की मखादा रिपोर्ट अमा मियामना फोंदोखरबा मतुंगदा चीफ मिनिस्टर एन बिरेन की मियंग मखादा मसागी सही मपलम द ngairibi nupi masa adubo jenims da lemna layeng sathaduna amasum operation tawduna fail oiraba kidney laukthraba matungda asangba senpham punama puthokpiduna sabi khiba ma ki imungi yumasi sangaduna kusinakre हानगी इसम की प्रेसिडेंट ओइरंबा दुगा चीफ मिनिस्टर की मनाव नुपास ओइरिबा एन राजेंद्रना नौना साकिबि युमसि संगारदन हाय डॉक्टर अमदि लनागी लेंगसंग सिंगना मियाम की थबक तौबद सेल खक्त येंगलगा थबक तौबगी मुता मियाम की पुंसी कनबद हेना माय उनसिनमिनसि मणिपुर की लनागी लेन संखरदा अनाबा म पुरकपदा हाना लेंग सथाबिबगी मुता सेल हाना हाइनबगी पाव कया ताबसि यामना लेबथिबने असिगुम थवोंग सि लनागी लेंगसंग सिंगना तौयनो लेंगा की डॉक्टर सिंगसु मियामना लेंगा की लेंग संगु थाजदुना लेंगु लागलगा डॉक्टर अदुना अनाबदुबु लनाई लेंग संगु ओइना रिफर तौरगा लेंगनबु होनाबा कया यावरिबसिसु तौयनो मणिपुर किडनी की लैना नाबगी सा हेंगलक्रिबा सिगी येंगलगा किडनी डायलिसिस की खुदोंग साबो हॉस्पिटल सिंग द किडनी पेशेंट सिंग अखनबा रूम खरसु थंबा मतम ओइराकी ngasi sanggariba yumasisu minister and biren gi pakta matungina district administration gram panchayat namsuma ki meki dige madi angam angam batengbang bibirak singi senpamna nupi masa sigi imungi awaba koknanaba sakhibena hena phongduki amarom na ngasi gi yum sanggabagi thoram dugu mari leinana hianglam gp gi ex pradhan elangbam santibala na phongdokibada apokpa ahalaman nauna kaina khrabi nupi masa sigi awaba yenglaga chief minister na miyeng sangbiduna aten matam gi manungda nupi masa sibu lemna lengbi matakta yuma masabiba sigidamuk chief minister bu thagapa phongdoki panma yabadi masagi sei mapan kakta ngaidibi nupi masa si leikidraba oinam amujaw amasum oinam ongwi inauktumbi gi angang mangagi manungda iton tonbini apokpa amujaw JCB thauduna madi apokpi mamana matam gi thabak ingkhang subu yauna nga sak lalun हिंगनबगिदमक सेंथोक लंबी ओइदुना लाखिब इमुंगनि नुपी मसा सिना ताइबंग खोंगदारक्तुना मिरोल निंगथिना खंगदङै की मतम कुमजा इंग्लिश ngani ga taraga mari ki November da apokpa amujaw lambi ki khudong thiba mata laikidabani apokpa laikidraba matung apokpina angam thabak sing suduna masa singbu yolaklingai gi serakta nupi masa sina masa gi sei tarekha khara helakpada cancer laina mayuk naramduna apokpi mama bu laikidabani ममागी थवाई कनना बोहनाबदा मखोइगी इंखोलगी सरुखरा योनथोक्तुना मदी कैरो लेकाइगी सेल पुदुना होनखिबनि सेम हाइस्तिगी कार्ड सबिबदगी कानाबसु फंकी अदुबु माकी थवाई कनना ngमहौदना कुमजा इंग्लिश ngani kungi सेप्टेम्बर 15 da laikidabani hari apokpa apokpi nimak laikidraba matung mabung oinam dina allies irabona apang apangba thabok sudun imung purakhiba goloidana apokpi mamagi layengbada sangkiba sendol tapna tapna singdokpa horakpada masa nupi gi
ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯂꯕ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯕꯣꯏ ꯃꯁꯥꯃꯛ ꯉꯥꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯧꯈꯤꯕ ꯖꯨꯟ 3ꯗ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔ ꯇꯤꯝ ꯑꯃꯅ ꯂꯧꯈꯠꯇꯨꯅ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡ ꯖꯨꯟ 8ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯐꯦꯜ ꯑꯣꯏꯔꯕ ꯀꯤꯗꯅꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯕꯨꯡ ꯑꯁꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯤꯌꯥꯡꯂꯝ ꯍꯤꯔꯥꯟꯃꯩꯗ ꯂꯩꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯁꯤꯝꯁꯀꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯐꯒꯠꯄ ꯉꯝꯗꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯁꯤꯝꯁꯀꯤ ꯊꯧꯗꯣꯛꯇ ꯃꯔꯩꯕꯥꯛ ꯊꯤꯍꯧꯔꯕꯤ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯁꯤꯟꯅꯔꯁꯤ ꯂꯥꯟꯖꯔꯦ ꯍꯥꯏꯔꯛꯂꯕ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯄꯨꯂꯤꯁꯄꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯟꯅꯔꯤꯕ ꯁꯤꯝꯁꯀꯤ ꯐꯥꯎꯟꯗꯔ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯑꯁꯤꯕꯨ ꯐꯥꯕꯗ ꯌꯥꯎꯕ ꯑꯣꯖꯥꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯗ꯭ꯔꯕꯗꯤ ꯖꯦꯑꯦꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯤꯡꯒ ꯄꯨꯜꯂꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JAC against rape and sexual harassment SIMSꯀꯤ ꯀꯟꯚꯦꯅꯔ L. ꯔꯣꯁꯅꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯣꯒꯁꯠ 13ꯗ ꯁꯤꯝꯁꯀꯤ ꯐꯥꯎꯟꯗꯔꯅ ꯁꯤꯝꯁꯀꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯝꯐꯦꯜꯗ FIR ꯑꯃ ꯂꯧꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯥ 3 ꯃꯈꯥꯏ ꯁꯨꯔꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯔꯦꯄꯤꯁ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯤꯝꯁꯀꯤ ꯑꯣꯖꯥ 3 ꯐꯥꯗ꯭ꯔꯤ꯫ ꯆꯩꯔꯥꯛ ꯑꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯈꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯁꯤꯟꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯔꯦꯄꯤꯁꯀꯤ ꯃꯄꯟꯊꯧ ꯋꯥꯏꯃꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯒꯁꯨ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯏ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔꯅ ꯃꯁꯥꯅ ꯌꯥꯅꯗꯅ ꯐꯥꯔꯨꯔꯦ꯫ ꯂꯥꯟꯖꯔꯦ ꯌꯥꯁꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯒꯤ JACꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯃꯄꯟꯊꯧꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯖꯍꯜꯂꯝꯂꯒ ꯉꯔꯥꯡ ꯅꯕꯦꯝꯕꯔ 27 ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯛꯇ꯭ꯔꯦ꯫ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯁꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯤꯗꯅꯕ ꯈꯪꯍꯟꯖꯔꯤ ꯍꯥꯏꯅꯁꯨ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁꯠ ꯔꯦꯞ ꯑꯦꯟड ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠ SIMSꯀꯤ ꯀꯟꯚꯦꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯁꯤꯝꯁꯀꯤ ꯐꯥꯎꯟꯗꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯟꯗꯗꯨꯅ ꯁꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯕꯨꯁꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯁꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯌꯥꯅꯤꯡꯗꯦ ꯑꯣꯊꯣꯔꯤꯇꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 23ꯗ ꯀꯥꯡꯆꯨꯞ ꯆꯤꯔꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯐꯣꯔꯦꯁꯠꯀꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯤꯌꯦꯜꯁ ꯌꯥꯎꯅ ꯐꯣꯔꯦꯁꯠꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯈꯨꯜꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯃꯗꯤ ꯅꯣꯇꯤꯁ ꯑꯃꯠꯇ ꯄꯤꯗꯅ ꯌꯨꯝ ꯁꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯟꯖꯥ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ TR ꯖꯦꯀꯣꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2.59ꯒꯤ ꯂꯝꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯀꯔꯝꯅ ꯁꯔꯨꯛ 2-3 ꯍꯦꯟꯒꯠꯂꯛꯂꯤꯕꯅꯣ ꯑꯗꯨꯒ ꯕꯥꯎꯟꯗꯔꯤ ꯑꯣꯏꯔꯤꯕ ꯁꯦꯝꯕꯨꯡ ꯂꯣꯛ ꯑꯁꯤ ꯀꯔꯝꯅ ꯃꯀ꯭ꯂꯥꯡ ꯇꯨꯔꯦꯜꯗ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥꯁꯨ ꯊꯝꯂꯤ꯫ ꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯐꯣꯔꯦꯁꯠꯀꯤ ꯉꯝꯈꯩ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯂꯩ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯉꯤ ꯑꯃꯁꯨꯡ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯕꯗꯤ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯌꯥꯎꯅ ꯐꯣꯔꯦꯁꯠꯀꯤ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯅ ꯆꯨꯝꯒꯅꯤ꯫ ꯐꯣꯔꯦꯁꯠ ꯂꯝꯒꯤ ꯉꯝꯈꯩ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯅꯣꯡꯂꯨꯛꯆꯔꯤ ꯍꯥꯏꯅꯁꯨ ꯅꯣꯡꯆꯨꯞ ꯆꯤꯔꯨ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ TR ꯖꯦꯀꯣꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯗꯤ ꯇꯦꯟꯇꯛꯅ ꯍꯦꯗꯂꯥꯏꯟꯁ ꯑꯃꯇꯪꯒ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯞ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯟꯗꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯁꯤꯇꯥꯔꯥ ꯕꯦꯒꯝ ꯃꯤꯌꯥꯝꯅ ꯏꯃꯥ ꯁꯤꯇꯥꯔꯥ ꯍꯥꯏꯅ ꯈꯪꯅꯕꯤ ꯃꯍꯥꯛꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ 22 ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ AMSDCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯈ ꯑꯗꯥꯎꯗꯤꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫